Hello, Mayambu, Manipuri, Homeka channel taramna okjari. Mayam ngasidi suji gi barfi mo hokjarage. Suji gi barfi se ongta suchadri ai su ngasi ahan ba oidoine. Ado ahan ba hobo numitida yam phajana su perfect oire yamna su laina yamna su hauba aduga paisa su changjang da bo oiler me ko. Ado suji gi barfi je khoi swai da su yon badi ke udi. Aduga akoina chaba kanda adum suji che halwa gumbadi chai ko barfi di ongta chadeba. Ado mayam chong tang try to view ne yam phajana haubane dum ado ai ginu share viewer singna horen video se loi phudang yeng biraga kitang kana ba nungai ba phobiraga di youtube te yeng ba changbira ko organa like subscribe share toksan biramo aduga facebook ki kutang da changbirak to yeng biba organa follow toksan biramo ko aduga nungsi ba comment amamam tang chu tham biramo mayam gi comment like share tawbaduna akoi video number su yamna motivation oiba adudi hojik thong ba horasi ko mayam do gas on tawraga akhoi non stick oiba khara nap sandaba adum khara nap kandaba khang gumba ama heta yai ko ai de sigi kaino se khang je oina thangale aduga gi sa tablespoon na chawba hum kha hapagi ado athum ahau se am khutik makta dum gi sina yamna mahau le ko tang su tang bane akhoi gi na saba sweet ching che aduna yaraga di gi na dum tawbi ko ado mahi do hek lang thokpaga adum akhoi gi beson je spoon na chawba ma hapjare si se akhoi gi phajana okhai biraga magi hingnam do adu kok tribo ngo birasi ko adu ka hanba natraga machu olan badi ambo ya te aduna mai se medium dong thangba lo dong thamba tawraga adjust tawraga sumaina akhoi gi manam kitang nungsi rakpane adum akhoi gi beson ngoba mulak pagi manam nungsi pa dumaina kitang magi smell amala kane ko adu kanduda suji hapjan jeba ado suji je cup ani phaba taba hapage ko ado chang magi measurement se amaru oi ko akhoi gi suji se gram da wala kana 270 gram ne ai gi se ado si muk phajana akhoi gi haktang ngobira se ko duga gas jo akhoi gi lekhat pe ade akhoi gi magi machu on ba kasan ba kaim ta tawroi doine ngasai gi barfi de ngau tak tawidana aduna tapna kitang matam di kitang chang na ngobira ko aduga akhoi gi suji gi hingnam do adu mu farakpa manam kitang nungsirakane ba dum koigi machudi on da bida ado kai gumba gi se watpa malaga su adum hamchan biba yai ko gi kitang ado ai gi di chap chare haparoi ge ado hujing mulle manam je kitang nungsirakpa dongna tawre yare ko koigi joy ga tare phajana do yam phajana munna ngobirabane aduga mahau khara laina ba sangom mahi do akhoi gi tapna mai sawalaga thammani ko akhoi na sangom mapan ga haina ba adum sangom sinang nang lawai dana koina lola kanda duki nang nang law ba sangom dune aduna aina 270 gram gi akhoi gi suji hapasida 100 ml muki chang oidoini ko amukta pulab haijan bana daba anira kumba khara sumaina tawraga haijalaga ot do khajiga hapbaga sumaina phajana okhai birage ado sangom mahi se hapa matamda akhoi gi matung khajiga tasalakani ko ado matum tasalakpodo akhoi gi spatula sina dum okhai ba phajana dum yabane do hapjalage loina adugo phajana ukhairaga akhoi gi koina thongadaba nate ko minute kaino khatani ani hum khatani ngau doise do konda pa ising si chu phajana tasange pamui ba nangang lawba sangom je do sumaina minute ani hum phajana ngau birani ko adugo magi matum je chu spatula sina sumaina namgai birase dum yabane ado khara dum yaujara su kai sumta kai de horen chini mahi hai badane dum phajana kaino tawgi bane chapmana gi bane badum adudi yar bani na gas se muthal asiko aduga kaino tawse akhoi gi hap ka dawba khara manam nungsina ba pona ba khara hap se mahau laina ba aduna gas se muthalaga akhoi gi sari ngai sida sisina sangom powder ni ko sangom powder se tablespoon na chawba sa ohum ma hapage do si haiphet phajana okhai biraga side ta thamgrage ko do okhai ba matamda kitang matum tasan boi kari boi tawbone sangom jesu ado horen chini mahi hapa kanda loina dum adjust tawgrani ka sumta tawdabani ko dum nangai ba ya ba ot pa ya ba khara dum ot piro do haipe sumaina okhairaga side ta thamgraje ko ado chini mahi londringai da akhoi ge horen chini mahi hapjalaga lon baloga chat launa haidokna ba sumaina nungai ga daba plate ni khangde dum nungai ga daba ama lobiro ko aduga ne napsandana ba gi se kitang hapaga thumaina taisan birage ko phajana taisan biraga ready da thamma cheba adudi hujik plate si ju ready da lairabani na gas on tawraga pan ama thangalage ko chini mahi lon na ba
ꯅꯨꯡꯉꯥꯏꯒꯗꯕ ꯀꯣꯟ ꯑꯃ ꯍꯦꯛꯇ ꯂꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯆꯤꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕꯒꯤꯗꯤ ꯁꯨꯖꯤꯗꯨꯒ ꯆꯞ ꯃꯥꯟꯅ ꯍꯥꯞꯀꯗꯕꯅꯦ ꯑꯗꯣ ꯑꯩꯗꯤ ꯈꯤꯇꯪ ꯍꯟꯊꯔꯒ ꯍꯥꯞꯄꯦꯀꯣ ꯑꯗꯨꯒ ꯏꯁꯤꯡꯁꯦ ꯆꯤꯅꯤꯗꯨꯒꯤ ꯇꯪꯈꯥꯏ ꯍꯥꯞꯀꯗꯕ ꯍꯥꯏꯕꯗꯤ 1 ꯀꯞꯀꯤ ꯆꯤꯅꯤ ꯍꯥꯞꯄꯒꯗꯤ ꯇꯪꯈꯥꯏ ꯍꯥꯞꯇꯣꯏꯅꯦꯕ ꯑꯗꯨꯅ ꯏꯁꯤꯡꯗꯣ ꯌꯦꯡꯉꯒ ꯍꯥꯞꯄꯤꯔꯣꯀꯣ ꯇꯪꯈꯥꯏ ꯆꯞ ꯆꯥꯅ ꯑꯗꯨꯅ ꯃꯤꯖꯔꯃꯦꯟꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯌꯦ ꯏꯁꯤꯡꯗꯣ ꯋꯥꯠꯂꯒꯁꯨ ꯍꯣꯔꯦꯟ ꯁꯨꯖꯤꯒꯤ ꯕꯔꯐꯤꯗꯣ ꯀꯟ ꯂꯥꯎꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯍꯦꯜꯂꯒꯅ ꯑꯃꯨꯛ ꯄꯦꯠꯇꯣꯏꯅꯦ ꯑꯗꯨ ꯃꯍꯤꯁꯦ ꯐꯖꯅ ꯂꯥꯡꯊꯣꯛꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁꯧꯍꯜꯂꯒꯦꯀꯣ ꯉꯥꯛꯇ ꯑꯗꯣ ꯑꯗꯨꯝ ꯊꯨꯕꯅꯦ ꯀꯩꯁꯨ ꯀꯨꯏꯗꯕꯅꯦ ꯃꯍꯤꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯅ ꯄꯥꯏꯕ ꯃꯇꯝꯗ ꯈꯤꯇꯪ ꯅꯞ ꯅꯞ ꯂꯥꯎꯔꯛꯄꯗꯣ ꯑꯗꯨꯐꯥꯎ ꯂꯣꯟꯗꯣꯏꯅꯦ ꯑꯗꯨꯅ ꯆꯤꯅꯤ ꯃꯍꯤ ꯂꯣꯟꯕꯁꯤꯁꯨ ꯌꯥꯝ ꯂꯨꯏꯌꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯑꯔꯥꯏꯕ ꯑꯃꯠꯇꯗꯤ ꯂꯩꯇꯕꯅꯤꯀꯣ ꯃꯥꯒꯤ ꯅꯤꯌꯣꯝ ꯃꯥꯒꯤ ꯃꯇꯥꯡ ꯑꯗꯨꯗꯪ ꯈꯪꯈ꯭ꯔꯒꯕꯨꯗꯤ ꯂꯥꯏꯕꯀꯣ ꯑꯗꯨ ꯆꯤꯅꯤꯁꯦ ꯉꯥꯏꯍꯥꯛ ꯁꯧꯔꯦ ꯑꯗꯨꯅ ꯇꯦꯁ ꯇꯧꯔꯒ ꯌꯦꯡꯉꯁꯤꯀꯣ ꯁꯨꯃꯥꯏꯅ ꯄꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯞ ꯅꯞ ꯍꯥꯏꯐꯦꯠ ꯂꯥꯎꯕꯁꯦ ꯌꯥꯝ ꯀꯟꯅ ꯅꯞ ꯅꯞ ꯂꯥꯎꯕ ꯑꯩꯈꯣꯏꯒꯤ ꯀꯥ ꯍꯦꯟꯖꯟꯈ꯭ꯔꯒꯁꯨ ꯍꯣꯔꯦꯟ ꯀꯩꯅꯣꯒꯤ ꯁꯨꯖꯤꯒꯤ ꯕꯔꯐꯤꯗꯣ ꯀꯟꯗꯣꯏꯅꯤꯀꯣ ꯑꯗꯨꯗꯨꯅ ꯀꯥ ꯍꯦꯟꯅ ꯃꯍꯤ ꯅꯪꯍꯟꯕꯁꯨ ꯌꯥꯗꯦ ꯑꯗꯨꯅ ꯃꯍꯤꯁꯦ ꯆꯞ ꯆꯥꯔꯦ ꯑꯗꯨꯅ ꯐꯠ ꯂꯥꯎꯅ ꯊꯥꯡꯊꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁꯥꯏꯗꯇ ꯊꯝꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁꯨꯖꯤ ꯑꯉꯧꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯊꯥꯡꯒꯠꯂꯁꯤꯀꯣ ꯑꯗꯨꯒ ꯒ꯭ꯌꯥꯁꯇꯨꯗꯤ ꯂꯣ ꯐ꯭ꯂꯦꯝꯗꯅꯤꯀꯣ ꯊꯝꯃꯤꯗꯣ ꯑꯩꯒꯤ ꯂꯣ ꯐ꯭ꯂꯦꯝꯁꯦ ꯃꯨꯟꯅ ꯌꯦꯡꯗ꯭ꯔꯒꯗꯤ ꯎꯗꯕꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯈꯨꯠ ꯑꯃꯅ ꯆꯤꯅꯤ ꯃꯍꯤꯗꯣ ꯍꯩꯔꯅꯤ ꯑꯗꯨꯒ ꯈꯨꯠ ꯑꯃꯅ ꯂꯦꯞꯇꯅ ꯑꯣꯠꯄꯤꯕꯀꯣ ꯑꯗꯨ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯖꯔ ꯖꯔ ꯑꯃꯨꯛꯇꯪ ꯑꯣꯠꯈꯥꯏꯕꯤꯔꯁꯦ ꯑꯗꯨꯒ ꯐꯖꯅ ꯑꯗꯨꯝ ꯌꯥꯔꯛꯑꯅꯤꯀꯣ ꯑꯗꯣ ꯀꯩꯒꯨꯝꯕ ꯃꯍꯤꯁꯦ ꯁꯣꯏꯗꯅꯒ ꯌꯥꯝ ꯀꯟꯅ ꯃꯍꯤꯗꯣ ꯋꯥꯠꯂꯒꯗꯤ ꯈꯤꯇꯪ ꯑꯗꯨꯝ ꯆꯤꯅꯤ ꯃꯍꯤ ꯂꯣꯜꯂꯒ ꯈꯤꯇꯪ ꯍꯥꯞꯄꯤꯍꯧꯀꯣ ꯑꯗꯣ ꯑꯩꯒꯤ ꯃꯤꯖꯔꯃꯦꯟꯁꯤꯗꯤ ꯆꯞ ꯆꯥꯔꯕꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯈꯔ ꯈꯔ ꯅꯝꯒꯥꯏꯕꯤꯔꯒ ꯉꯥꯛꯇꯪ ꯂꯣ ꯐ꯭ꯂꯦꯝꯗ ꯃꯩ ꯂꯩꯈꯠꯄ ꯌꯥꯗꯦꯀꯣ ꯂꯣ ꯐ꯭ꯂꯦꯝꯗ ꯑꯗꯨꯝ ꯃꯤꯛꯁ ꯇꯧꯗꯣꯏꯅꯦ ꯃꯩ ꯂꯩꯈꯠꯂꯒꯗꯤ ꯉꯁꯥꯏꯒꯤ ꯅꯪꯕꯗꯣ ꯍꯦꯟꯖꯜꯂꯛꯑꯅꯤ ꯑꯗꯣ ꯁꯨꯖꯤꯒꯤ ꯕꯔꯐꯤꯗꯣ ꯀꯟ ꯂꯥꯎꯔꯅꯤ ꯃꯍꯥꯎ ꯂꯩꯔꯔꯣꯏ ꯍꯥꯎꯔꯔꯣꯏꯀꯣ ꯑꯗꯣ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯕ ꯂꯣꯏꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯁꯥꯁꯦ ꯐꯖꯅ ꯇꯥꯁꯜꯂꯛꯀꯅꯤꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯣꯟ ꯁ꯭ꯇꯤꯛꯇ ꯂꯩꯕꯁꯦ ꯐꯖꯅ ꯅꯞꯇꯕꯤꯗ ꯃꯇꯨꯝ ꯇꯥꯁꯜꯂꯛꯄ ꯀꯥꯟꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯑꯦꯂꯥꯏꯆꯤ ꯄꯥꯎꯗꯔꯁꯦ ꯁ꯭ꯄꯨꯟ ꯇꯪꯈꯥꯏ ꯐꯕꯥꯠꯇꯕ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯦ ꯑꯗꯨꯒ ꯕꯔꯐꯤꯁꯦ ꯈꯤꯇꯪ ꯃꯍꯥꯛꯀꯤ ꯀꯩꯅꯣꯁꯦ ꯃꯁꯛꯇꯣ ꯍꯣꯔꯦꯟ ꯈꯤꯇꯪ ꯂꯪꯕꯣꯏ ꯀꯩꯕꯣꯏ ꯇꯧꯅꯕ ꯑꯗꯨꯒ ꯆꯥꯕꯗꯁꯨ ꯑꯗꯨꯝ ꯃꯍꯥꯎ ꯂꯩꯗꯅ ꯘꯤꯁꯦ ꯑꯗꯨꯅ ꯘꯤꯁꯦ ꯆꯥꯃꯁ ꯑꯃ ꯍꯥꯞꯄꯒ ꯍꯥꯏꯐꯦꯠ ꯑꯣꯠꯈꯥꯏꯕꯤꯔꯁꯦ ꯉꯁꯥꯏꯒꯤ ꯘꯤꯗꯨꯅꯦ ꯑꯗꯨꯒ ꯑꯦꯂꯥꯏꯆꯤꯗꯨꯅꯦ ꯐꯖꯅ ꯅꯝꯅꯕ ꯑꯣꯠꯈꯥꯏꯕꯤꯔꯒ ꯊꯥꯡꯊꯔꯁꯤꯀꯣ ꯌꯥꯔꯅꯤ ꯑꯗꯨ ꯌꯥꯝ ꯐꯖꯅ ꯃꯣꯃꯣ ꯂꯥꯎꯔꯒ ꯌꯥꯝ ꯐꯖꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯈꯥꯡꯗꯁꯨ ꯀꯩꯗꯁꯨ ꯀꯩꯝꯇ ꯅꯞꯇ꯭ꯔꯦ ꯑꯗꯨꯒ ꯃꯁꯥꯁꯦ ꯇꯥꯁꯜꯂꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯘꯤ ꯊꯣꯛꯆꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯀꯣ ꯑꯗꯨꯗꯤ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯕ ꯃꯇꯨꯡꯗ ꯌꯥꯔꯦ ꯍꯥꯏꯕ ꯀꯥꯟꯁꯤꯗꯀꯣ ꯈꯤꯇꯪ ꯇꯦꯁ ꯇꯧꯊꯣꯛꯑꯒ ꯌꯦꯡꯁꯦ ꯂꯥꯁ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄ꯭ꯂꯦꯠ ꯑꯃꯗꯀꯣ ꯈꯤꯇꯪ ꯍꯥꯞꯆꯦꯕ ꯑꯗꯨꯒ ꯈꯨꯠꯅ ꯃꯇꯨꯝ ꯇꯥꯁꯟꯕ ꯌꯥꯕ꯭ꯔꯥꯁꯨ ꯌꯦꯡꯁꯦ ꯈꯤꯇꯪ ꯏꯪꯍꯟꯈꯤꯒꯦꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯄꯣꯛꯀꯅꯦꯕ ꯑꯗꯨꯅ ꯃꯅꯤꯡꯁꯨ ꯀꯥꯁꯟꯗꯅꯕ ꯑꯩꯈꯣꯏꯒꯤ ꯏꯪꯕ ꯉꯥꯏꯕ ꯑꯣꯏꯅ ꯁꯤꯁꯨ ꯑꯣꯠꯄꯗꯤ ꯂꯦꯞꯄꯤꯒꯅꯨꯀꯣ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯁꯇꯨꯁꯨ ꯂꯣ ꯐ꯭ꯂꯦꯝꯗ ꯇꯞꯅ ꯊꯥꯔꯒ ꯊꯝꯃꯤꯕꯅꯤꯅꯕ ꯑꯗꯣ ꯍꯥꯏꯐꯦꯠ ꯏꯪꯊꯔꯛꯄꯗ ꯌꯦꯡꯉꯁꯤꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯐꯖꯅ ꯕꯣꯟꯁꯦ ꯇꯥꯁꯟꯕ ꯌꯥꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯆꯞ ꯆꯥꯔꯦꯀꯣ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯔꯦꯗꯤ ꯇꯧꯔꯕ ꯄ꯭ꯂꯦꯠꯇꯣ ꯑꯗꯨꯗ ꯍꯩꯊꯔꯁꯦ ꯒ꯭ꯌꯥꯁ ꯑꯣꯐ ꯇꯧꯔꯒ ꯊꯥꯡꯊꯔꯒ ꯑꯗꯨꯅ ꯁꯥꯔꯤꯉꯩꯁꯤꯗ ꯃꯥꯒꯤ ꯁꯦꯞꯇꯨꯁꯨ ꯁꯦꯝꯍꯧꯔꯁꯤꯀꯣ ꯁꯨꯃꯥꯏꯅ ꯑꯗꯣ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯅꯥꯟꯅ ꯅꯥꯟꯊꯣꯛꯄ ꯑꯗꯨꯝ ꯌꯥꯕꯅꯤꯀꯣ ꯐꯖꯅ ꯅꯥꯟꯕꯤꯔꯅꯤ ꯑꯗꯨꯒ ꯃꯊꯛꯇ ꯒꯥꯔꯅꯤꯁ ꯇꯧꯒꯗꯕ ꯈꯣꯠꯀꯗꯕ ꯑꯄꯥꯝ ꯑꯄꯥꯝꯕ ꯗ꯭ꯔꯥꯏꯅꯠꯁ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯔꯦ ꯑꯗꯨ ꯌꯥꯝ ꯐꯖꯔꯦꯀꯣ ꯃꯌꯥꯝ ꯃꯁꯛꯀꯁꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯟꯕꯅꯦ ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯑꯁꯦꯡꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯤꯜꯚꯔ ꯂꯤꯞꯁꯦ ꯁꯤ ꯑꯃꯇꯪ ꯅꯞꯁꯟꯒꯦ ꯑꯗꯣ ꯍꯥꯞꯄꯁꯨ ꯌꯥꯏ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏꯀꯣ ꯑꯩꯒꯤꯗꯤ ꯂꯩꯕꯒꯤ ꯁꯨꯝ ꯍꯥꯞꯆꯟꯕꯩ ꯋꯥꯅꯤ ꯕꯔꯐꯤ ꯃꯥꯟꯅꯕ ꯁꯤ ꯍꯥꯞꯄꯒ ꯃꯍꯥꯎ ꯀꯩꯁꯨ ꯂꯩꯈꯠꯄ ꯅꯠꯇꯦ ꯌꯦꯡꯕꯗ ꯐꯖꯕꯩ ꯋꯥꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟꯗꯔꯒꯗꯨ ꯂꯩꯕꯩ ꯋꯥꯅꯤ ꯀꯩꯁꯨ ꯃꯥ ꯍꯥꯞꯄꯒꯤ ꯍꯧꯒꯠꯀꯗꯧꯕ ꯅꯠꯇꯦ ꯑꯗꯨꯒ ꯗ꯭ꯔꯥꯏ ꯅꯠ ꯈꯔ ꯑꯃꯨꯛ ꯃꯊꯛꯇ ꯈꯤꯇꯪ ꯒꯥꯔꯅꯤꯁ ꯇꯧꯁꯟꯒꯦ ꯆꯥꯏꯁꯟꯒꯦꯀꯣ ꯌꯦꯡꯕꯗꯁꯨ ꯐꯖꯔꯦ ꯑꯗꯨꯗꯒꯤꯗꯤ ꯗ꯭ꯔꯥꯏ ꯅꯠ ꯆꯥꯕꯁꯤꯁꯨ ꯍꯛꯆꯥꯡꯗ ꯌꯥꯝ ꯐꯩꯗꯅ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯆꯨꯂꯥꯅ ꯍꯥꯏꯐꯦꯠ ꯀꯕꯣꯛ ꯀꯕꯣꯛ ꯅꯝꯖꯟꯕꯤꯒꯦ ꯃꯊꯛꯇ ꯇꯥꯎꯔꯒ ꯂꯩꯇꯅꯕ ꯏꯪꯊꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯞ ꯅꯞ ꯂꯩꯅꯕꯀꯣ ꯑꯗꯣ ꯐꯦꯟꯗꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯉꯥꯛꯇꯪ ꯏꯪꯍꯟꯕꯤꯔꯛꯎꯀꯣ ꯄꯨꯡ ꯑꯃꯅꯤ ꯐꯖꯅ ꯏꯪꯉꯀꯥꯟꯗ ꯌꯦꯡꯁꯤꯀꯣ ꯑꯗꯨꯒ ꯌꯥꯝ ꯊꯨꯔꯒꯗꯤ ꯐ꯭ꯔꯤꯖꯔꯗ ꯅꯠꯇꯦꯀꯣ ꯐ꯭ꯔꯤꯖꯇ ꯉꯥꯛꯇꯪ ꯊꯝꯃꯁꯨ ꯌꯥꯝ ꯊꯨꯅ ꯑꯗꯨꯝ ꯏꯪꯕꯅꯦ ꯑꯗꯨ ꯌꯥꯝ ꯐꯖꯅ ꯏꯪꯉꯦꯗꯣ ꯁꯨꯃꯥꯏꯅ ꯎꯞꯊꯒꯦ ꯇꯧꯕꯗ ꯑꯩꯈꯣই ꯀꯩꯝꯇ ꯂꯦꯡꯗ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯊꯥꯡ ꯅꯨꯡꯉꯥꯏꯒꯗꯕ ꯊꯥꯡ ꯑꯃꯅ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯀꯛꯄꯤꯔꯁꯦ ꯁꯦꯞꯇꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯛꯅꯤꯡꯕ ꯁꯦꯞ ꯑꯃꯗ ꯑꯗꯨꯝ ꯀꯛꯄ ꯌꯥꯔꯦꯀꯣ ꯑꯩꯗꯤ ꯕꯔꯐꯤ ꯍꯥꯏꯔꯕꯅꯤꯅ ꯕꯔꯐꯤꯒꯤ ꯁꯦꯞ ꯗꯥꯏꯃꯟ ꯁꯦꯞꯇꯣ ꯑꯗꯨ ꯍꯥꯏꯐꯦꯠ ꯃꯥꯅ ꯀꯛꯑꯒꯦ
ꯑꯗꯣ ꯈꯤꯇꯪꯗꯤ ꯀꯟꯈ꯭ꯔꯦ ꯑꯩꯁꯦ ꯊꯕꯛ ꯑꯃꯁꯨ ꯇꯧꯔꯤꯉꯩꯗ ꯈꯤꯇꯪ ꯀꯨꯏꯈ꯭ꯔꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯏꯪꯍꯟꯗ꯭ꯔꯤꯉꯩꯗ ꯍꯥꯏꯐꯦꯠ ꯀꯕꯣꯛ ꯀꯕꯣꯛ ꯀꯛꯑꯒ ꯊꯝꯍꯧꯕꯅꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯁꯠ ꯂꯧꯅ ꯍꯣꯔꯦꯟ ꯏꯪꯉꯕ ꯀꯥꯟꯗ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯔꯤꯄꯤꯠ ꯇꯧꯔꯒ ꯍꯥꯏꯐꯦꯠ ꯀꯛꯑꯒ ꯂꯧꯈꯠꯄꯅ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦꯕ ꯈꯤꯇꯪꯗꯤ ꯀꯜꯂꯦ ꯑꯩꯒꯤꯁꯦ ꯑꯗꯨꯝꯕꯨꯗꯤ ꯌꯥꯏ ꯀꯛꯄꯗꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯗꯥꯏꯃꯟ ꯁꯦꯠꯇ ꯁꯠ ꯁꯠ ꯀꯛꯊꯣꯛꯑꯒ ꯂꯧꯈꯠꯆꯔꯛꯑꯒꯦꯀꯣ ꯑꯗꯨꯒ ꯃꯌꯥꯏꯗꯁꯨ ꯑꯃꯇꯪ ꯊꯨꯒꯥꯏꯔꯒꯁꯨ ꯎꯠꯆꯔꯛꯀꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯃꯁꯛꯇꯣꯀꯣ ꯑꯗꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯑꯔꯁꯤꯡꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯀꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯔꯒꯗꯤ ꯃꯣꯇꯤꯚꯦꯁꯟ ꯄꯤꯕꯤꯕ ꯑꯣꯏꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯣ ꯌꯥꯝ ꯐꯖꯔꯦꯀꯣ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯅꯁꯨ ꯂꯧꯊꯣꯛꯄ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯀꯥꯁꯦ ꯀꯩꯝꯇ ꯅꯞꯇ꯭ꯔꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏꯗ ꯊꯤꯗꯦꯛꯑꯒ ꯑꯩꯈꯣꯏꯒꯤ ꯊꯨꯒꯥꯏꯔꯒ ꯎꯠꯆꯔꯛꯀꯦꯀꯣ ꯀꯌꯥꯝ ꯁꯣꯞ ꯑꯣꯏꯒꯦ ꯀꯌꯥꯝ ꯀꯟꯒꯦ ꯍꯥꯏꯕꯗꯣ ꯉꯁꯥꯏꯒꯤ ꯐꯠ ꯂꯥꯎꯅ ꯑꯗꯨꯝ ꯊꯤꯗꯦꯛꯄ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯈꯤꯇꯪꯁꯨ ꯀꯩꯅꯣ ꯇꯧꯒꯦ ꯈꯨꯠꯅꯅ ꯈꯤꯇꯪ ꯂꯧꯔꯒ ꯅꯈꯥꯏꯕꯗ ꯌꯦꯡꯉꯣꯅꯦ ꯃꯣꯟ ꯃꯣꯟ ꯂꯥꯎꯕꯅꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ